लाकदौरिबा मणिपुर विधानसभा की मिखलदा कैसामथोंग केंद्र की बीजेपी की मिरेप ओइना थोरकलिबा निशिकांत सापम की इलेक्शन ऑफिस निपान ngasi हांगदोखरे टीम निशिकांत सापम नसिंदुना कैसामथोंग केंद्र की कैसामथोंग इरोंगपुखरी मपाल की पोलिंग बूथ 12/15, 12/24, 12/29 amadi 12/28 ta women wing amasung youth wing yauna punna election office nipan nisikant sapam na maikom hangdoki team nisikant sapam gi election office hangdok pagamari leinana nisikant sapam na haikibada election manungda violence thok pasi yamna laibak thibani masi thokloidabani amadi maramdi MLA khudingmak amadi intending candidate sing asi lawmaker oigena thoraklibani Maramaduna low haibasi ikai khumnasi thugaigumsi amasung isagi igo thadokuna thabak paikhatsi leader ama oige haina thorakpanina leader oibiu gunda oibiganu haiki nisikant sapam na makhata na haikibada mahakna karigumba mikhal asi mai paklabadi kaisamthong kendra gi oina ihan hanna thaknaba ising phangangani maramdi ngasi faubada kendra sigi thaknaba ising ningthina phangba leitri amasung government na tharakpa scheme sing amata watana kendra sigi miyamna yahongani haina makhata ki Personally, ming paleroi adu violence thok pose thoi damni after all akoi loin ma sidat lai se MLA khuding ma haga intending candidate sing se lawmaker again lai ni so law break to gumsi within the law akoi khara ego khidang handana si adum kesu kai de adum kai noida last di akoi loi sewa to do le adun I think violence avoidable ni leader ama again thola pani na gunda obiganu leader obiu drinking water kwai ha bada ising thakna ba ising kai noida Soro Pudim same gini ising thakna bai se chawa project ni adu matung da mathang lakani because kesam thong kendra di ising drinking water kaino akhoi bo drinking water ngasi ba mon phangdri ai main road lai ni aduga sorok adagi nala adagi basic ni atai budi yamna meaning yam lai gra government ki every fund every scheme every poorest to the poor the yoba akhoi ki scheme sing se adune hek angang ama anupi ama miron badagi hauram scheme se pok to angang bo ma Hanura see the bow, scheme matani. See me, I'm said me on the deliver over Ching Maru Kudingmak, Miam Kudimak the Yoba, Ching Kilo Manga, Hadi Kilo Manga, Kilo Kuntra, Kuntranga, Adu local area development fungi, Pai Pai.